Matam loikraba matung matam kuina pangthoktana leiruraba Imphal Municipal Corporation yauna Urban Local Body kuntaruk amadi Panchayat Singgi Mikhal chatliba chahi asigi June thada pangthoknaba ngarang numidang atengbada famkiba State Cabinet mifamna warep lawkhre. Chief Minister Nongthombam Birana chair lauduna CM Secretary tafamkiba Cabinet mifam aduna Urban Local Body Sing Municipal Corporation Council amadi Nagar Panchayat Singgi Mikhal lakliba June ki mangada amasung Panchayat ki Mikhal na June kuntarukta pangthoknabada ayaba pikre. Urban Local Body Singgi Mikhal asigidamag draft electoral roll chatliba March thagi kuntra mathoida phongani April 3 phawbana yetpa yagani loinana final electoral roll April kunda phongani. Mikhal asigi notification me marida thoknaba ngasigi cabinet na ayaba pikhibaga loinana mirepche pisinbagi aroiba matam me gi mapanda oigani mirepche lokthokpagi matamna me 12 da oigani loinana Mikhal asigi damag June mangada vote thadanagani aduga June gi mapanda vote masing thigani. Gram Panchayat Singgi Mikhal asigi damaktasu draft electoral roll April marida phongani yetningba singna April 18 phawbada yetpa yagani. Final electoral roll na April 13 phongani election asigi notification na May 15 da thokani mirepche pisinbagi aroiba matam May 12 mirepche lokthokpagi matam na May 16 oigani aduga Mikhal na June 16 ta pangthoknabada cabinet na ayaba pikhibaga loinana Mikhal asigi vote masing na June 13 da thigani hairi.